Board of Secondary Education Manipur BOSEM na louba chahi asigi high school living certificate examination lising ani kumari ki fal ngasi lauthokre ngasi lauthokiba fal adu da tampaki oina thoubal na sada maudra ka mapan ga district sinomari amadi ching gi oina Tengnoupal district na sada maudra mapan ga taruk manga oiduna fast tobagi sang khwaidagi wangba district sing oire apunba mahiroi lising kuthra tare ka chawga ga nifu tare parikha thabagi manungda mahiroi lising kuthra ga mari ga samapan kuthra ma thoi fast toduna pass tobagi sang sada maudra ga hundoi district sino ohum oiki chahi asigi master manga da Manipur lenga na thokiba order amagi matungina BOSEM na louba SSLC parikha asi kumsi chahidagi hoduna grade amadi Gradpoint system da chanaragani haina warep loukhre masina maram oiraga chahi asigi oina parikha asida position holder sing khanrei khudongchaba adudi leikhidre